Hi mayam, mayam punamapu binata laimana ikoknona khurumjari. Ado akhoi sigi labuk singse loinama ising thumjalurabane haujipudi kangdarakpajida mayamje tharoi khunabana khunaba in jingbana jingba mayam taunaraga laiba. Sejida akhoi se itam turenana turen macha ma chelebako. Sejida mayamje pareng in jingnaraga lai. Inje thang dana sum makharamda sanai makharamjina hena yam laknarabra khangdeba group ama makha seda haidi mibdo khara yamna makha seda laiba asi jaga sida hena lakpra khangde nungai do male haba yengbada pulap poinaga laiba round koiselaga adan yeng yam satninge seda aduga mayamna aigi nupa mayumje kai lamdano na hangbirakpado aigi nupa mayumje yongna pung haibako adubu mayamna samjallaga yorbung ana dum haibako ado yorbung haise kaida laige na mayamna khangdadana dum hangbirakpusu yawe khangbasu yawe ado ai noma phajana kadaidagi chatlaga karomda laige haibado adudo noma phajana haijarake ado ngasigi oinadi yorbungni haibase sikaktang haijage adutuga horen ai labukse am chatninge nga phawamje ko adudo tanja ma yengaga nungsa kitang haidarakpa tanja yengaga ai chatlugeba hingon mapala manungla khangdi ama ngori oi kai yeloi tawbase khangdi ui hoi khangdi oi bro idabra yenguras khoise labukta nga phaba yengba chatpanebako ado labukta mayai se changba ngamgadra ngamoidra khangdra nga bayamne hawra laise adu walking oina ngang nangse khoise ju yauri ko ngang nataba chama yam hawra lakone ado nga phaba di yeng changdabida aise khoi isa nupi gi hingondo ina changdorba kanom tawre aise hingondo in chatlase nongmada da puna thaminari ni haba si uju gi ong aduga sain le hawper man du sogan phasai si sa adigi aswada di si uju yam yahawda hajiraba si am cha si juni tu yengu tu somdaga lei juni nona mang nga thaya khai le uju nongda thamini ngakani haba labuk ta sammaga satlaga di ko khoise leikhom di biti thone ba khangbra aduga labuk sammaga satabida akhoi ki walking sanaba lambi da ne ba khoina la ise aduga tana koi thogane bala ise ko ha wai aduga sang lakpagi aduga hojik akhoina sangdasina agi ichanupi gi hingon china ise sidasina bako sangani aduga sumna kalong da khaga labuk ta phauji na haiba ya brengi mayamse tanabagi ko leikhong thokpagi tanabagi oina sumjing haidi leikhong thokta jaga khatla gani la ise khongu kumba am tongadi nungai da as sendanne to idu as nang hatuk iba ne ma kan thoga ya ga tro du paisa thomba sai ama thiro dalu ngak tawri sumaina ne mai khamen pambi je pra pung nga khongnang gi type ta lairame am phajai aduga khoi torbot ju hekle mairen ju hekle nga phaba maya usina sin yawre ebako nga phaba na idom jabi ni ani na nga la pro idom sa bukan nakra ayo nga oina namba phaba ba marmata ako mariyaw ba yan na nga masa ko nga se khum ba dem da phadra ba tang ai lạc pe amalo burung law ya de masa oin tawre si shop masa sa tomba u aho ba da yaw ma bera ka ni
ꯌꯥꯝ ꯍꯟꯊꯔꯝꯃꯦꯗ ꯏꯁꯤꯡꯁꯦ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯉꯥꯗꯣ ꯂꯩꯕ ꯐꯪꯉꯗꯤ ꯑꯗꯩ ꯌꯥꯝ ꯐꯪꯉꯛꯑꯗꯤ ꯑꯗꯨꯝ ꯂꯩꯕ ꯐꯪꯕꯅꯦꯕ ꯂꯩꯕ ꯐꯪꯉꯗꯤ ꯂꯩꯔꯛꯀꯦ ꯉꯥ ꯁꯦꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯅꯤꯡꯕꯅꯦꯕ ꯍꯥꯎꯕ ꯆꯥꯅꯕ ꯑꯗꯣ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯝꯗ꯭ꯔꯦ ꯌꯥꯝ ꯐꯥꯅꯔꯝꯗꯦ ꯑꯌꯨꯛ ꯉꯥ ꯈꯔꯕꯨꯗꯤ ꯐꯥꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯥꯅꯗꯕꯅꯤ나 ꯃꯌꯨꯝ ꯃꯌꯨꯝꯒꯤ ꯑꯗꯨꯝ ꯑꯣꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗꯒꯤ ꯉꯥꯍꯩ ꯑꯣꯏꯅ ꯂꯩꯔ ꯂꯥꯛꯑꯦ ꯏꯄꯨꯒꯤ ꯑꯗꯨꯅ ꯁꯤꯁꯦ ꯃꯣꯏꯒꯤ ꯄꯤꯁꯁꯤꯡꯁꯦ ꯌꯥꯝ ꯆꯥꯎꯃꯜꯂꯦꯕꯀꯣ ꯌꯥꯝ ꯆꯥꯎꯔꯗꯤ ꯇꯜꯂꯦꯕ ꯉꯥꯁꯦ ꯃꯈꯩ ꯂꯣꯏ ꯊꯥꯡ ꯑꯃ ꯄꯥꯏꯈꯤꯕꯅꯦ ꯁꯤꯗ ꯁꯤꯅ ꯅꯨꯡꯉꯥꯏꯔꯦ ꯊꯥꯡꯁꯦ ꯃꯔꯨ ꯌꯥꯎꯕꯁꯤꯗꯤ ꯌꯥꯗꯦꯍꯦ ꯉꯥ ꯁꯦꯝꯕꯒꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯤꯕꯨꯗꯤ ꯃꯆꯥ ꯃꯆꯥꯗꯒꯤ ꯑꯗꯨꯝ ꯑꯁꯦꯝꯕꯗꯒꯤ ꯀꯛꯄꯅꯤꯅ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯕ ꯄꯨꯔꯥ ꯁꯦꯝꯕꯐꯥꯎ ꯍꯩꯖꯤꯜꯂꯛꯑꯕꯅꯤ ꯉꯥ ꯑꯆꯧꯕꯗꯤ ꯌꯥꯝ ꯆꯥꯎꯕꯕꯨꯗꯤ ꯁꯦꯝꯕ ꯍꯩꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯁꯦꯝꯕꯗꯤ ꯍꯩꯔꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯟꯅꯗꯤ ꯀꯗꯥꯏꯗꯒꯤ ꯉꯥ ꯁꯦꯝꯕ ꯆꯥꯛ ꯊꯣꯡꯕꯕꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯌꯥꯝ ꯍꯦꯟꯅ ꯊꯧꯕ ꯅꯠꯇꯕꯅꯤꯅ ꯊꯥꯡꯁꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯅꯤ ꯐꯖꯅ ꯊꯨꯝꯒ ꯃꯆꯨꯒ ꯇꯣꯠꯁꯜꯂꯒ ꯉꯥꯛꯇꯪ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯊꯣꯡꯕ ꯍꯧꯔꯅꯤ ꯍꯧꯖꯤꯛ ꯇꯟꯖꯥꯗꯨꯗ ꯆꯨꯞꯄ ꯍꯧꯔꯤꯕ ꯑꯃꯨꯛ ꯉꯧꯕ ꯍꯧꯔꯒ ꯉꯁꯥꯏꯒꯤ ꯃꯥꯏꯔꯦꯟꯗꯣ ꯁꯨꯝ ꯐꯨꯠꯂꯒꯦ ꯁꯤꯔꯦꯠ ꯂꯥꯎꯋꯦꯍꯦ ꯊꯣꯡꯉꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯆꯝꯐꯨꯠꯁꯤꯗꯤ ꯌꯥꯝ ꯐꯨꯠꯂꯒ ꯑꯗꯨꯝ ꯊꯣꯡꯅꯕ ꯑꯣꯏꯅ ꯊꯝꯈ꯭ꯔꯅꯤꯕ ꯍꯌꯦꯡ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯗꯣ ꯑꯩꯅ ꯉꯍꯥꯟꯋꯥꯏ ꯆꯥꯛ ꯊꯣꯡꯕ ꯏꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯛꯇꯕꯒꯤ ꯋꯥꯔꯤꯅ ꯁꯨꯝ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯩꯁꯦ ꯃꯧ ꯑꯣꯏꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯏꯊꯩ ꯁꯤꯒꯤ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯨ ꯄꯄꯥꯒꯤ ꯐꯣꯟ ꯃꯈꯣꯟꯁꯦ ꯁꯨꯝ ꯇꯥꯔ ꯂꯩ ꯏꯁꯩꯒ ꯊꯥꯖꯜꯂꯛꯑꯗꯤ ꯌꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯌꯥꯝ ꯊꯤꯅ ꯍꯩꯔꯛꯇꯦꯕꯀோ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯩꯔꯛꯄ ꯍꯥꯏꯔꯒꯗꯤ ꯀꯥꯡꯁꯣꯏꯗꯤ ꯍꯩꯔꯛꯑꯦ ꯑꯗꯒꯤ ꯀꯩꯅꯣ ꯑꯃ ꯍꯩꯔꯛꯑꯦ ꯉꯥ ꯇꯥꯎꯊꯣꯡ ꯊꯣꯡꯕ ꯑꯃ ꯍꯩꯔꯛꯑꯦ ꯇꯣꯏꯊꯣꯡꯕꯁꯤꯃ ꯁꯨꯡꯍꯩ ꯍꯩꯔꯛꯇꯦ ꯑꯩ ꯆꯥꯁꯨ ꯆꯥꯔꯛꯇꯦꯕ ꯇꯣꯏꯊꯣꯡ ꯊꯣꯡꯕꯁꯦ ꯆꯥꯁꯨ ꯆꯥꯔꯛꯇꯦꯕ ꯑꯗꯨꯒ ꯑꯩ ꯅꯨꯄꯥꯁꯤꯅ ꯉꯥ ꯇꯣꯏꯊꯣꯡꯁꯤꯗ ꯉꯥꯎꯖꯕꯤ ꯑꯣꯏ ꯂꯩꯔꯝꯃꯕ ꯑꯗꯨꯒ ꯑꯩꯅ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯕ ꯑꯩꯁꯤꯅ ꯁꯨꯡꯆꯥ ꯆꯥꯗꯕ ꯑꯗꯨꯒ ꯉꯥ ꯊꯣꯡꯕ ꯁꯨꯡꯍꯩ ꯍꯩꯇꯗꯅꯅꯦ ꯑꯁ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯉꯥꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏ ꯁꯤꯗ ꯍꯦꯛ ꯆꯥꯛ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯨ ꯊꯣꯛꯑꯦ ꯑꯩ ꯅꯨꯄꯥꯅ ꯏꯕꯥꯏ ꯏꯕꯥꯏ ꯀꯧꯋꯦꯅ ꯑꯩꯁꯨ ꯏꯕꯥꯏ ꯑꯗꯨꯝ ꯀꯧꯋꯦꯕꯀꯣ ꯈꯣꯡꯗꯣꯡꯕꯝꯗꯒꯤ ꯏꯕꯥꯏ ꯁꯟꯖꯥꯎꯕꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕ ꯄꯨꯖꯥꯔꯤ ꯑꯣꯏꯌꯦ ꯃꯥꯅ ꯇꯝꯕꯤꯌꯦ ꯑꯩꯁꯦ ꯉꯥ ꯊꯣꯡꯕꯁꯦ ꯃꯥꯅꯒ ꯐꯖꯅ ꯊꯣꯡꯉꯦ ꯑꯩꯅ ꯐꯝꯃꯒ ꯌꯦꯡꯉꯦ ꯑꯗꯨꯒꯅꯦ ꯁꯤ ꯃꯇꯥꯡꯁꯤꯗꯅ ꯁꯤ ꯊꯛꯑꯣ ꯍꯥꯏ ꯑꯃꯨꯔꯛ ꯑꯃ ꯊꯥꯔ ꯑꯩꯁꯦ ꯐꯝꯃꯒ ꯉꯥ ꯊꯣꯡꯕꯁꯦ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯝꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯩꯗ ꯉꯥꯁꯦ ꯀꯦꯖꯤ ꯑꯃꯒꯨꯝꯕꯒꯤ ꯆꯥꯡ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯂꯩꯔꯒ ꯑꯩꯁꯦ ꯉꯥ ꯊꯣꯡꯕ ꯇꯝꯃꯦꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯥꯒꯦꯅ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯩ ꯅꯨꯄꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯥꯒꯦꯅ ꯐꯖꯅ ꯍꯥꯎꯗꯣꯔꯝꯅꯦꯅ ꯄꯨꯊꯣꯛꯑꯅꯤꯀꯣ ꯆꯥꯕ ꯌꯥꯗꯗꯅꯅꯦ ꯏꯟꯁꯥꯡꯁꯦ ꯏꯃꯥ ꯇꯣꯛꯑꯁꯤ ꯌꯦꯔꯨꯝꯒꯨꯝꯕ ꯍꯧꯔ ꯆꯥꯔꯁꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯝ ꯍꯥꯎꯇꯕ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡꯗꯣ ꯑꯗꯨꯝ ꯊꯣꯡꯉꯤꯅꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯗꯨꯒ ꯉꯍꯥꯟꯋꯥꯏꯅ ꯍꯥꯎꯇ꯭ꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡ ꯑꯃ ꯏꯆꯥ ꯆꯥꯟꯅꯗꯕ ꯍꯥꯏꯗꯣꯏꯔꯥ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯩꯇꯕꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ
이몽기 하이디 ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯏꯟꯖꯥꯡ ꯊꯣꯡꯗꯕ ꯃꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯁꯦ ꯑꯩꯅ ꯍꯩꯇ꯭ꯔꯕꯅꯤ나 ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯦꯕꯀꯣ ꯏꯟꯖꯥꯡ ꯑꯍꯥꯎꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯗꯣ ꯌꯨꯝꯗꯤ ꯇꯣꯉꯥꯟ ꯂꯩꯕꯅꯤꯅ ꯃꯥꯁꯨ ꯃꯌꯨꯝꯒꯤ ꯊꯕꯛ ꯇꯧꯖꯔꯤꯅꯤꯗꯣ ꯑꯗꯨꯗꯨꯒꯅꯦ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯃꯣꯏ ꯇꯝꯆꯥꯁꯤꯅ ꯏꯟꯖꯥꯡꯁꯦ ꯂꯩꯔꯛꯑꯕ ꯉꯥꯁꯦ ꯀꯦꯖꯤ 9 ꯇꯥꯕꯁꯦ ꯂꯩꯔꯛꯑꯕ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯦ ꯈꯔ ꯂꯣꯏ ꯄꯤꯔꯦꯕꯀꯣ ꯑꯗꯣ ꯊꯣꯡꯕꯁꯤꯗꯤ ꯃꯣꯏ ꯏꯃꯨꯡꯒ ꯑꯩꯈꯣꯏ ꯏꯃꯨꯡꯒꯁꯦ ꯃꯥꯅ ꯊꯣꯡꯕꯗ ꯇꯥꯔꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯂꯩꯁꯥꯕꯤꯅꯤꯅ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯅꯨꯄꯥ ꯎꯅ ꯆꯠꯇꯣꯏꯖꯥꯠꯅꯦꯕꯀꯣ ꯀꯣꯟꯅ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯏꯁꯧꯒꯁꯦ ꯂꯥꯡꯉꯦ ꯏꯁꯧꯒ ꯂꯥꯡꯉꯒ ꯏꯟꯖꯥꯡꯁꯦ ꯊꯣꯡꯉꯦ ꯑꯗꯨꯗꯨꯒ ꯏꯃꯨꯡ ꯑꯅꯤꯃꯛꯀꯤ ꯏꯟꯖꯥꯡꯗꯤ ꯀꯦꯖꯤ 9 ꯇꯥꯕ ꯉꯥꯁꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯕꯥꯎ ꯑꯆꯧꯕꯔ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯑꯗꯨ ꯀꯞꯊꯔꯒ ꯍꯤꯡꯒꯣꯜꯗ ꯂꯣꯏ ꯌꯦꯟꯕꯅꯦꯕ ꯑꯗꯨꯗꯨꯒꯗꯤ ꯏꯟꯖꯥꯡ ꯏꯃꯨꯡ ꯑꯅꯤꯃꯛꯀꯤ ꯏꯟꯖꯥꯡꯁꯦ ꯊꯥꯎꯍꯤꯡꯅꯤ ꯃꯥꯅ ꯅꯝꯃꯒ ꯊꯝꯃꯝꯃꯤꯁꯦ ꯑꯗꯨ ꯑꯁ ꯏꯕꯦꯝꯃ ꯅꯪ ꯏꯟꯖꯥꯡ ꯉꯁꯤꯗꯣ ꯆꯥꯕ ꯌꯥꯗꯦꯗꯥꯅ ꯃꯥ ꯍꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯗꯤ ꯅꯔꯥꯏꯕꯛ ꯐꯔꯝꯅꯤ ꯊꯣꯡꯕꯤꯔꯝꯃꯤꯗꯣ ꯍꯥꯏꯔꯛꯄꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯅꯦ ꯀꯩ ꯍꯥꯏꯒꯦ ꯃꯤ ꯅꯨꯄꯥ ꯎꯅ ꯆꯠꯂꯝꯗꯥꯏ ꯅꯣꯏ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯥꯏꯔꯗꯤ ꯇꯧ ꯇꯥꯕꯅꯤꯅ ꯑꯁ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯔꯥꯟ ꯇꯥꯔꯦꯗꯅꯅꯦ ꯑꯗꯩ ꯃꯥꯗꯤ ꯅꯪꯅꯕ ꯊꯣꯡꯉꯒ ꯆꯠꯂꯤꯖꯥꯠꯅꯤꯗꯅ ꯑꯗꯣ ꯑꯗꯨꯝ ꯍꯜꯂ ꯊꯣꯡ ꯌꯥꯕꯗꯣ ꯃꯣꯏꯒꯤ ꯃꯕꯨꯡꯉꯩꯁꯤꯅ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕꯤꯅꯤꯅꯀꯣ ꯑꯗꯨꯗꯤ ꯃꯥꯁꯨ ꯅꯪꯅꯕ ꯑꯗꯨꯝ ꯊꯣꯡꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯉꯝꯅꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯩꯅꯕ ꯍꯣꯠꯅꯈꯤꯕꯗ ꯑꯗꯨꯝ ꯍꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯩꯇ ꯌꯥꯗꯕꯅꯤ나 ꯌꯨꯝ ꯄꯥꯜꯂꯁꯨ ꯀꯨꯏꯔꯕ ꯏꯟꯖꯥꯡ ꯊꯣꯡ ꯍꯩꯇꯦ ꯍꯥꯏꯔꯗꯤ ꯌꯥꯝ ꯄꯛꯇꯦꯗꯅꯀꯣ ꯍꯧꯖꯤꯛꯇꯤ ꯖꯒꯥ ꯄꯨꯝꯅꯃꯛꯀꯤ ꯍꯩꯇꯕ ꯂꯩꯇꯦ ꯐꯗꯤꯒꯣꯝ ꯂꯃꯔꯣꯏ ꯂꯣꯏ ꯊꯥꯛꯈ꯭ꯔꯦ ꯂꯣꯏꯔꯦ ꯏꯟꯖꯥꯡꯁꯦ ꯑꯗꯨꯗꯨꯒ ꯑꯩꯗꯤ ꯌꯥꯝꯅ ꯇꯣꯏꯃꯟꯗꯕꯗꯣ ꯑꯗꯨꯁꯨ ꯆꯥꯅꯤꯡꯗꯦꯅ ꯈꯤꯇꯪ ꯑꯣꯠꯂꯒ ꯈꯤꯇꯪꯈꯛ ꯇꯣꯏꯍꯜꯂꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯉꯥꯁꯤꯒ ꯆꯝꯐꯨꯠꯁꯤꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯒꯅ ꯂꯣꯏꯁꯜꯂꯦꯕꯀꯣ ꯑꯗꯣ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨꯗꯤ ꯁꯤꯗꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ